Hi ma'am. Tu ada phi yon bim le si uraba. Pegi phi mana yon birine. Uraba. Thaba ku phajeo. Mana yon birine gi phi. Thupirine. Phi oliro. Phanek oliro na. Oh, kam sit lage ngasigi. Ngasigi kam sit lage. Oh, mayam sit leba. Oh. Oh, kai phanek no du ba, kai machu no du ba. Kai machu gi phanek no du ba. Ai angang ba machu gi phanek amta leijegi yabra. Napsobia. Yabra. Ma phanek ahan ba da manap sale. Imai bi ma loire. Se nap tom da sit kes. Mina phi le lak pa mina. Angang gi khongpak ma mi tarame phanek ta. Hai. How? Kai machu no du ba. Kai doi no du ba. Du bu kai no. O phanek ne ba. O kaya pi ke. Leitre ba. Phanek am leitre nang sidi. Loi sit khra ba. Loi sit khra. Cherau bai loi leung na khra ba. O nang phanek am ta lau yaudre nang si. Pikaloi phanek si am ta leitre ba. Ama mung laura sira. Yona ba ama mung laura sira. O laura sa. Ado kaya pi ke. Taruk pia. Ado kya pi ke. Sisi kya pi bano. Sisi kaya pi ba phanek no si ba. Pi ba. Mama. How nang phanek adum jolam ko. Mama kang go ngoruge. Astu. Ai imung je ma chawar kan da nan do mangai. Kang go loin ka ba ta re tai. Oi ma. Kang go ka re ngang yin ngai da. Ai video nam da ba kui re, thagat ta ba su kui re. Aina video nam ju do phi do. Cherau bagi order na hen ba lakpaga laugi ba taw bodu da phi do. Lai ta bani na aina video do. Namdraba. Abadi namaga mu aina thagat ni mina laigen lakpada mu lairoi du sapodi. Namaroi da na namdre cherau bo logi bi se waim sang. Order mayam je yonju yoning mamal na sum tangkhalakpa mamal do tangabani na aiju talle dana kano tawbuda lawbuda phanek to sina mu lelen phanek amu lawthabani lelen phanek si machu kharaga dum karakhini hojik sanang tha dri amta sanang tha dabasida noina marup ki lawgi haragadi aina samnga bau saba ngamni aduga phanek tha lawba kungkung lawba phajabado lawgi haraga na samnga yankhai adu lelen phanek si makhal ani thokna leitana mamal je phajabaduna amuk samnga yankhai leire aingonda hojik leiri se lupa samnga pibane sanang tha dabida sanang tharaga samnga yankhai duga sanang tharaga chatruk pibasu leiko sanang tharaga chatruk pibasu leini sina sanang tharaga samnga yankhai pibani chatruk pibadu sula akanda idum utlakke lelin phanek amuk khariam lokthage tawne de one ply phanek piece amani dangai re si piece amani sne chanu pina sanarami je chirau boloi longna gre de polyester suit somta leitre amu lawde aroi double dyeing phanek leitre suit su leitre double dyeing suit phanek hojik lokthage bune hojiti mamal loi heleba pot sit ibagine moi phi sabi singna mamal do hen na sabani na khoina yonba ngamde bako adagi sina sigi ureng si katang lai kano da muka pen bida one ply da muka pen bado de polyester da muka pen ba phi du su lawningi adu law chat ka da bado sida phi on bi manap cho bi am rai je masi angang asina yet pasida ai si lamjela na phi law chat pasingam da nap tom sikes duna ma khara saw taw siran su khalle khangde yondi yoninge muka sutto polyester muka phi do
ꯑꯐꯨꯠꯄ ꯐꯦꯟꯕꯗꯣ ꯌꯣꯟꯅꯤꯡꯉꯦ, ꯑꯇꯩꯗꯤ ꯌꯣꯟꯅꯤꯡꯗꯦ꯫ ꯂꯧꯗꯤ ꯂꯧꯅꯤꯡꯕꯅꯦ ꯑꯗꯨꯁꯨ꯫ ꯑꯗꯒꯤ ꯑꯩ ꯀꯩꯅꯣꯝꯃꯒ ꯌꯦꯡꯍꯜꯂꯛꯀꯦ꯫ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯏꯅꯐꯤ, ꯁꯤꯅ ꯏꯅꯐꯤ ꯍꯣꯔꯦꯟ ꯅꯨꯡꯁꯥꯗ ꯐꯧꯔꯨꯒꯤꯅꯦꯕ, ꯅꯨꯡꯁꯥꯗ ꯐꯧꯔꯀꯥꯟꯗ ꯄꯣꯂꯥꯡꯈꯣꯛꯇ ꯇꯤꯡꯈꯠꯂꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ꯫ ꯏꯅꯐꯤ ꯗꯥꯔꯤꯗꯣ ꯁꯟꯊꯤ ꯂꯥꯛ ꯂꯣꯏꯔꯦ, ꯂꯣꯏꯁꯤꯜꯂꯗꯕꯅꯦ ꯉꯁꯤꯁꯤ, ꯆꯅꯥꯡ ꯊꯥꯐꯝꯗ ꯄꯤꯈ꯭ꯔꯗꯕꯅꯦ, ꯉꯧꯔꯦꯕ, ꯉꯧꯔꯣꯛ ꯉꯧꯔꯦꯕ꯫ ꯑꯗꯨ ꯁꯨꯃꯥꯏꯅ ꯐꯤꯖꯤꯟ ꯍꯛꯄ, ꯁꯨꯃꯥꯏꯅ ꯐꯤꯖꯤꯟ ꯍꯛꯄꯁꯦ ꯁꯤꯁꯨ ꯂꯩꯅꯤ, ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯔꯛꯑꯣ꯫ ꯑꯗꯒꯤ ꯆꯨꯅꯤꯒꯁꯦ ꯐꯖ ꯐꯖꯕ ꯁꯥꯍꯜꯂꯕꯅꯤꯍꯦ, ꯂꯦꯂꯤꯟ ꯐꯅꯦꯛꯀ ꯆꯨꯅꯤꯁꯤꯒ ꯁꯨꯠ ꯁꯥꯔ ꯌꯣꯟꯗꯣꯏꯅꯤ꯫ ꯑꯗꯒꯤ ꯁꯤꯅ ꯏꯅꯐꯤ ꯗꯥꯔꯤ ꯈꯛ ꯆꯦꯟꯕꯤꯗꯣ, ꯀꯕꯣꯛ ꯆꯥꯏꯗꯕꯤ ꯗꯥꯔꯤ ꯈꯛꯇꯪ ꯑꯣꯏꯕ, ꯅꯝꯕꯔ 100ꯒꯤꯁꯨ ꯌꯥꯎꯕꯅꯦ꯫ ꯃꯃꯜꯗꯤ ꯑꯝꯇ ꯃꯥꯟꯅꯗꯦ, ꯑꯗꯣ ꯁꯤꯁꯦ ꯑꯩ ꯃꯊꯛꯇ ꯐꯧꯗꯣꯛꯎꯔꯗꯕꯅꯦꯕ, ꯁꯤ ꯐꯧꯗꯣꯛꯑꯀꯥꯟꯗ ꯑꯩ ꯎꯠꯂꯛꯀꯦ꯫ ꯀꯨꯏꯔꯦꯗ ꯚꯤꯗꯤꯑꯣꯒ ꯅꯝꯗꯕ, ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯕꯒ ꯍꯩꯇ꯭ꯔꯦ꯫ ꯑꯩ ꯃꯊꯛꯇ ꯐꯧꯗꯣꯛꯈꯤꯒꯦꯀꯣ, ꯑꯗꯨꯒ ꯑꯃꯨꯛ ꯎꯠꯂꯛꯀꯦꯀꯣ꯫ ꯐꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯏꯅꯐꯤ ꯇꯤꯡꯉꯒ ꯂꯩꯕ ꯐꯧꯗꯣꯛꯑꯀꯥꯟ ꯎꯠꯂꯛꯀꯦ ꯍꯥꯏꯕꯗꯣ, ꯁꯤ ꯆꯅꯥꯡ ꯊꯥꯐꯝꯗ ꯄꯤꯈ꯭ꯔꯗꯕꯅꯤ꯫ ꯁꯤꯁꯤꯅꯅꯦ ꯃꯌꯥꯏ ꯁꯨꯃꯥꯏꯅ ꯀꯕꯣꯛ ꯆꯥꯏꯔꯦꯗꯅ, ꯑꯗꯨꯒ ꯐꯤꯗꯣꯟꯁꯤꯅ ꯁꯨꯃꯥꯏꯅ ꯍꯠꯄ꯫ ꯍꯌꯦꯡ ꯑꯃꯨꯛ ꯆꯅꯥꯡ ꯊꯥ ꯂꯣꯏꯔꯛꯄꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦ꯫ ꯁꯤꯒꯨꯝꯕꯁꯦ ꯄꯥꯝꯃꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ, ꯑꯩꯗꯤ ꯍꯣꯜꯁꯦꯜꯅꯦꯕꯀꯣ ꯊꯥꯔꯤꯁꯦ ꯁꯤꯁꯦ꯫ ꯅꯣꯏ ꯏꯟꯅꯕꯒꯤ ꯑꯃꯃꯝ ꯂꯧꯖꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯄꯤꯅꯤ, ꯑꯗꯣ ꯑꯩꯗꯤ ꯕꯖꯥꯔꯗꯅ ꯑꯌꯥꯝꯕ ꯊꯥꯏꯌꯦꯕ, ꯕꯖꯥꯔꯒꯨꯝꯕ ꯍꯦꯟꯂꯨꯝꯒꯨꯝꯕꯗ꯫ ꯑꯗꯨꯒ ꯁꯤꯅ ꯅꯝꯕꯔ 100ꯗꯣ, ꯁꯤꯁꯤꯅꯅꯦ ꯏꯟꯆꯤ 33 ꯑꯣꯏꯔꯒ ꯅꯝꯕꯔ 100ꯒꯤ ꯂꯪ ꯅꯠꯇꯦꯕꯀꯣ, ꯅꯝꯕꯔ ꯃꯔꯐꯨꯒ ꯍꯥꯏꯕꯗꯣ, ꯀꯩꯅꯣꯅꯦꯕ꯫ ꯁꯤꯅ ꯑꯃꯨꯛ ꯅꯝꯕꯔ 100 ꯑꯁꯦꯡꯕ ꯑꯇꯥꯡꯕꯗꯣ, ꯌꯥꯝ ꯀꯨꯞꯄ ꯂꯪꯗꯣ꯫ ꯐꯤꯁꯦ ꯏꯅꯐꯤꯁꯦ ꯑꯝꯇ ꯃꯥꯟꯅꯗꯦꯕ, ꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯈꯦꯠꯅꯕꯕꯨꯗꯤ ꯅꯠꯇꯦꯕꯀꯣ, ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯤꯅ ꯑꯇꯥꯡꯕꯗꯣ ꯂꯧꯖꯒꯦ, ꯅꯝꯕر 100 ꯑꯁꯦꯡꯕ ꯑꯄꯥꯕꯗꯣ ꯂꯧꯖꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯁꯦ ꯑꯣꯏꯗꯣꯏꯅꯦꯕ꯫ ꯁꯤꯅ ꯑꯃꯨꯛ ꯃꯃꯜꯁꯦꯈꯔ ꯇꯥꯡꯉꯦꯕ, ꯅꯝꯕر 100 ꯐꯦꯟꯕꯁꯤꯅ ꯑꯃꯨꯛ꯫ ꯁꯤꯅ ꯀꯕꯣꯛꯁꯨ ꯆꯥꯏꯗꯕꯤ, ꯀꯩꯝꯇꯁꯨ ꯍꯠꯇꯕꯤ, ꯗꯥꯔꯤ ꯈꯛꯇꯪ ꯆꯠꯄꯀꯣ, ꯄꯤꯁ ꯀꯂꯔꯅ꯫ ꯁꯤꯗ ꯃꯆꯨ ꯑꯗꯨꯝ ꯅꯣꯏꯅ ꯑꯄꯥꯝꯕ ꯃꯆꯨ ꯄꯤꯁ ꯀꯂꯔꯁꯦ, ꯁꯤ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯁꯨ, ꯗꯥꯔꯤꯁꯦ ꯀꯩꯝ ꯍꯥꯞꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯁꯗꯥꯗ ꯂꯧꯖꯒꯦꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯃꯆꯨ ꯑꯦꯅꯤ ꯅꯣꯏꯅ ꯑꯄꯥꯝꯕ ꯃꯆꯨ ꯑꯗꯨꯝ ꯑꯃ ꯍꯦꯛꯇ ꯍꯥꯞꯄꯒ ꯇꯧꯒꯦꯁꯨ ꯌꯥꯏꯀꯣ꯫ ꯑꯗꯣ ꯁꯗꯥꯅꯤꯁꯤꯅ ꯀꯕꯣꯛꯁꯨ ꯀꯩꯝ ꯆꯥꯏꯗꯕꯤ꯫ ꯑꯗꯒꯤ ꯁꯤꯅ ꯂꯦꯂꯤꯟ ꯐꯅꯦꯛꯇꯣ, ꯄꯨꯡꯉꯧ ꯐꯅꯦꯛꯀꯤ ꯂꯦꯂꯤꯟ ꯐꯅꯦꯛꯇꯣ, ꯑꯗꯨꯒ ꯑꯩꯅ ꯁꯨꯠ ꯁꯥꯔꯒ ꯌꯣꯟꯅꯦꯅ ꯅꯍꯥꯟꯃꯨꯛ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯈꯤꯕꯗꯣ, ꯑꯗꯨꯗꯨꯅꯦ, ꯆꯨꯅꯤꯗꯨꯅꯦꯕꯀꯣ꯫ ꯆꯨꯅꯤꯁꯤ ꯆꯅꯥꯡ ꯊꯥ ꯂꯣꯏꯔꯛꯑꯒꯅꯦ ꯌꯥꯝ ꯐꯖꯕꯤ ꯑꯣꯏꯗꯣꯏꯅꯤ꯫ ꯂꯩꯔꯣꯡ ꯁꯨꯃꯥꯏꯅ ꯁꯥꯠꯂꯦ, ꯄꯤꯁ ꯀꯂꯔꯅ ꯉꯥꯛꯇ ꯑꯣꯏꯕ꯫ ꯀꯥꯂꯦꯟꯗ ꯂꯩꯁꯥꯕꯤ ꯃꯆꯥ, ꯃꯧ ꯃꯆꯥꯅ ꯏꯟꯕꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯗꯕ ꯄꯣꯠꯅꯤꯁꯦ꯫ ꯃꯧ ꯃꯆꯥ ꯈꯛꯀꯤ ꯋꯥꯁꯨ ꯅꯠꯇꯦꯗ, ꯑꯗꯨꯝ ꯑꯍꯟꯅ ꯏꯜꯂꯁꯨ ꯑꯗꯨꯝ ꯐꯖꯕꯅꯦ ꯁꯤ ꯄꯣꯠꯁꯦ꯫ ꯑꯗꯨꯒ ꯆꯨꯅꯤꯗꯁꯨ ꯌꯥꯝ ꯍꯣꯡꯕ ꯑꯃꯁꯨ ꯂꯩꯀꯣ, ꯌꯥꯝ ꯄꯤꯛꯄ, ꯁꯤ ꯃꯄꯥꯟꯁꯦ ꯌꯥꯎꯗꯕ, ꯂꯨꯄꯥ 100-150ꯒ ꯄꯤꯕ ꯑꯃꯁꯨ ꯂꯩꯌꯦꯕ꯫ ꯑꯗꯨꯅ ꯑꯃꯨꯛ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯈꯔ ꯍꯟꯊꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯤꯗꯒꯤ꯫ ꯍꯥꯏꯕꯗꯤ ꯐꯤꯗꯣ ꯁꯤꯅ ꯃꯔꯥꯛ ꯃꯌꯨꯡ ꯆꯥꯎꯕ ꯍꯦꯜꯂꯛꯀꯅꯤ, ꯀꯕꯣꯛ ꯅꯨꯡ ꯆꯥꯏꯕꯗ ꯈꯦꯠꯅꯔꯛꯀꯅꯦꯕ, ꯈꯪꯉꯕ? ꯑꯗꯩ ꯐꯤꯖꯤꯟ ꯁꯨꯃꯥꯏꯅ ꯍꯥꯞꯄꯛꯄꯒꯥꯏꯁꯦ ꯑꯗꯨꯝ ꯐꯖꯗꯣꯏꯅꯤꯗꯅ ꯏꯟꯕꯗꯗꯤ꯫ ꯁꯨꯃꯥꯏꯅ ꯐꯤꯖꯤꯟ ꯍꯥꯞꯇꯕ, ꯀꯕꯣꯛ ꯆꯥꯏꯕꯗ ꯈꯦꯠꯅꯕ ꯑꯍꯣꯡꯕꯁꯨ ꯂꯩꯌꯦꯕ꯫ ꯑꯗꯨꯒꯤ ꯑꯍꯣꯡꯕꯗꯨꯗꯤ ꯑꯩ ꯂꯧꯗꯦꯕꯀꯣ, ꯁꯤꯁꯤꯅ ꯑꯣꯏꯅ ꯑꯩꯅ ꯅꯦꯛꯑꯒ ꯏꯌꯣꯡꯗ ꯐꯖꯅ ꯁꯥꯍꯟꯖꯕꯅꯦꯕ ꯑꯩꯗꯤ ꯁꯤꯁꯦ꯫ ꯑꯗꯨꯅ ꯁꯤꯅ ꯑꯃꯨꯛ ꯄꯨꯡꯉꯧ ꯐꯅꯦꯛ, ꯂꯦꯂꯤꯟ ꯐꯅꯦꯛꯀꯤ ꯄꯨꯡꯉꯧ ꯐꯅꯦꯛꯇꯨꯒ ꯁꯨꯠ ꯁꯥꯔꯛꯇꯣꯏꯅꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗ ꯈꯔ ꯑꯃꯒ ꯐꯧꯔꯤ ꯌꯦꯡꯉꯨꯁꯤ꯫ ꯍꯧꯖꯤꯛꯀꯤ ꯄꯤꯁ ꯀꯂꯔꯅ ꯃꯄꯥꯟ ꯍꯥꯞꯈꯤꯕ ꯐꯤꯖꯤꯟ ꯆꯟꯕꯤꯗꯣ, ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦ ꯇꯨ, ꯁꯤꯅ ꯃꯦꯔꯨꯟ ꯀꯂꯔꯅ ꯍꯥꯞꯄ, ꯐꯤꯖꯤꯟꯁꯨ ꯃꯦꯔꯨꯟ ꯀꯂꯔ, ꯑꯗꯨꯒ ꯀꯕꯣꯛꯇꯤ ꯑꯗꯨꯝ ꯍ꯭ꯋꯥꯏꯠꯅ ꯑꯗꯨꯝ ꯆꯥꯏꯀꯣ꯫ ꯀꯕꯣꯛꯇꯤ ꯍ꯭ꯋꯥꯏꯠꯅ ꯆꯥꯏꯕꯁꯤꯅ ꯑꯗꯨꯝ ꯐꯖꯩ꯫ ꯑꯗꯨꯒ ꯗꯥꯔꯤ, ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯃꯦꯔꯨꯟ ꯑꯣꯏꯔꯛꯄ, ꯁꯤꯅ ꯈꯔ ꯉꯧꯗꯧ ꯋꯥꯠꯂꯤ, ꯅꯨꯡꯁꯥꯗ ꯐꯧꯔꯤꯅꯤ꯫ ꯑꯁꯤꯗꯒꯤꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯗꯕꯅꯦ, ꯉꯁꯤ ꯆꯅꯥꯡ ꯊꯥꯐꯝꯗ ꯄꯤꯈ꯭ꯔꯗꯕꯅꯦ꯫ ꯁꯤꯁꯤꯅ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠ ꯂꯣꯏꯁꯤꯜꯂꯅꯤ꯫ ꯑꯗꯒꯤ ꯁꯤꯅꯅꯦ ꯀꯩꯅꯣ ꯃꯆꯨ, ꯄꯨꯡꯉꯧ ꯐꯅꯦꯛ ꯃꯆꯨꯗꯤ ꯅꯠꯇ꯭ꯔꯦ, ꯁꯤꯅ ꯑꯃꯨꯛꯅꯦ ꯑꯣꯔꯦꯟꯖꯁꯨ ꯅꯠꯇꯦ, ꯃꯨꯛꯁꯣꯔꯤ ꯃꯆꯨꯗ ꯌꯥꯛꯄꯗꯣ, ꯃꯨꯛꯁꯣꯔꯤ ꯃꯆꯨꯗ ꯈꯔ ꯌꯥꯛꯁꯟꯕ, ꯄꯨꯡꯉꯧ ꯐꯅꯦꯛꯇꯒꯤꯁꯨ ꯈꯔ ꯌꯥꯛꯁꯟꯕ, ꯑꯣꯔꯦꯟꯖ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ꯫ ꯁꯤꯁꯨ ꯌꯥꯝ ꯗꯤꯃꯥꯟ ꯂꯩꯌꯦꯕꯀꯣ, ꯃꯤ ꯈꯔ ꯅꯍꯥ ꯑꯣꯏꯕ ꯀꯥꯡꯕꯨꯅꯗꯤ ꯁꯤꯁꯦ ꯑꯃꯨꯛ ꯄꯥꯝꯃꯦꯕ, ꯈꯔ ꯌꯥꯛꯄꯁꯦ꯫ ꯁꯤꯁꯨ ꯀꯩꯝꯇ ꯀꯕꯣꯛ ꯆꯥꯏꯗꯕꯤ ꯁꯗꯥꯅꯤꯀꯣ꯫ ꯑꯗꯒꯤ
ꯁꯤꯅ ꯑꯃꯨꯛ ꯁꯤꯁꯨ ꯄꯥꯒꯨꯡ ꯁꯥꯗꯥꯅꯤꯀꯣ ꯁꯤꯁꯨ ꯗꯥꯔꯤ ꯆꯠꯇꯕꯤ ꯑꯗꯨꯒ ꯁꯤꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯤꯗꯤ ꯂꯨꯄꯥ 1,000,000ꯒꯤ ꯃꯊꯛꯇ ꯂꯩꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯑꯩꯅ ꯁꯤꯗ ꯁꯨꯔꯤꯁꯤꯡꯁꯤꯗꯤ ꯅꯝꯕꯔ 100 ꯑꯗꯒꯤ ꯅꯝꯕꯔ 40 ꯏꯟꯆꯤ 30ꯗ ꯍꯥꯞꯄ ꯑꯗꯒꯤ ꯏꯟꯆꯤ 40ꯗ ꯍꯥꯞꯄ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯣꯡꯕ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯏꯅꯐꯤ ꯂꯨꯄꯥ 800ꯀ ꯄꯤꯕ 10 ꯄꯨꯟꯕꯒ ꯍꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯂꯪꯁꯦ ꯈꯔ ꯄꯣꯛꯈꯠꯇꯣꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯁꯤꯅ ꯂꯪꯁꯦ ꯌꯥꯝ ꯀꯨꯞꯄꯤꯗꯅ ꯂꯪ ꯑꯗꯨꯒꯤ ꯐꯤꯗꯨꯁꯨ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯑꯩ ꯃꯈꯥꯗ ꯂꯩꯍꯧꯔꯦ ꯁꯨꯗꯕꯗ ꯂꯩꯍꯧꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯑꯗꯨꯗꯁꯨ ꯁꯨꯃꯥꯏꯅ ꯑꯍꯣꯡꯕꯗꯨꯗꯁꯨ ꯁꯨꯃꯥꯏꯅꯅꯦ ꯗꯥꯔꯤ ꯆꯠꯍꯟꯕ ꯌꯥꯏ ꯑꯗꯨ ꯗꯥꯔꯤ ꯆꯠꯄꯗꯣ ꯑꯩ ꯂꯩ ꯑꯗꯨꯁꯨ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯁꯨꯃꯥꯏꯅ ꯑꯍꯣꯡꯕꯗꯨꯗ 800ꯀ ꯄꯤꯕꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯀꯕꯣꯛꯁꯨ ꯐꯖꯕꯗꯤ ꯁꯤꯅꯗꯤ ꯑꯗꯨꯝ ꯍꯦꯜꯂꯛꯀꯅꯤꯗ ꯑꯗꯨ ꯌꯥꯔꯁꯨ ꯀꯕꯣꯛ ꯁꯨꯃꯥꯏꯅꯒꯗꯤ ꯆꯥꯏꯔꯛꯑꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯀꯕꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯥꯏꯕ ꯃꯑꯣꯡꯗ ꯆꯥꯏꯕꯤꯗꯣ ꯑꯗꯨ 800ꯀ ꯄꯤꯕꯗꯣ ꯑꯗꯨꯁꯨ ꯂꯩꯅꯤ ꯑꯗꯒꯤ ꯕꯣꯔ ꯃꯃꯥꯅ ꯏꯟꯅꯕ ꯑꯗꯒꯤ ꯀꯩꯅꯥ ꯃꯃꯥ ꯀꯩꯅꯣ ꯕꯣꯔ ꯃꯃꯥ ꯕꯣꯔꯅꯒ ꯏꯟꯅꯕ ꯑꯩꯈꯣꯏꯒꯤ ꯑꯐꯥꯏ ꯃꯅꯥꯎꯒ ꯑꯐꯥꯏꯕꯒ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨꯈꯔ ꯍꯣꯡꯕ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ 800 ꯄꯤꯕ ꯑꯗꯒꯤ 1,000 ꯄꯤꯕꯗꯁꯨ ꯂꯩ ꯑꯗꯨꯝ ꯑꯍꯣꯡꯕꯗ ꯌꯣꯟꯅꯕꯒꯤ ꯂꯧꯅꯤꯡꯕꯒꯩ ꯍꯥꯏꯔꯛꯑꯣ ꯑꯗꯨꯝ ꯑꯩ ꯍꯣꯡꯅ ꯑꯗꯨꯝ ꯁꯥꯕꯤꯒꯦ ꯑꯗꯨꯒ 1,000ꯒꯤ ꯃꯈꯥꯗ ꯂꯩꯕꯈꯩꯗꯣ ꯑꯗꯨꯁꯨ ꯅꯣꯏ ꯎꯔꯗꯤ ꯑꯗꯨꯝ ꯄꯥꯝꯅꯤ ꯑꯩ ꯎꯠꯂꯛꯀꯦꯕꯀꯣ ꯑꯗꯨꯒ ꯅꯣꯏ ꯌꯣꯟꯅꯤꯡꯕꯈꯩ ꯌꯣꯟꯅꯤꯡꯕ ꯂꯝ ꯂꯥꯞꯄ ꯑꯣꯏꯔꯁꯨ ꯃꯣꯏꯔꯥꯡ ꯂꯣꯝꯗ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯑꯩꯒꯤ ꯚ꯭ꯌꯨꯔꯁꯤꯗ ꯂꯝ ꯑꯂꯥꯞꯄꯗꯒꯤ ꯌꯦꯡꯕ ꯌꯥꯎꯔꯒꯁꯨꯅꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯊꯤꯟꯖꯔꯛꯀꯦ ꯅꯣꯏ ꯌꯣꯟꯅꯕꯒꯤ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯅꯣꯏ ꯄꯤꯁ 10 ꯑꯃ ꯀꯩ ꯑꯃ ꯂꯧꯒꯦ ꯏꯅꯐꯤꯗꯨꯗꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯊꯤꯟꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯁꯥꯕ ꯃꯃꯜꯗꯒꯤꯗꯤ ꯅꯣꯏꯗ ꯁꯥꯕꯗꯨꯅ ꯑꯃꯨꯛ ꯇꯥꯗꯣꯏꯅꯦꯕ ꯌꯣꯟꯅꯕ ꯂꯧꯔꯛꯄ ꯃꯤꯗꯗꯤ ꯃꯃꯜꯗꯣ ꯇꯥꯅ ꯁꯥꯏꯌꯦꯕꯀꯣ ꯄꯤꯁꯇꯣ ꯃꯌꯥꯝ ꯂꯧ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯍꯥꯏꯔꯛꯑꯣ ꯌꯣꯟꯅꯤꯡꯕꯈꯩ ꯑꯗꯨꯝ ꯑꯩ ꯊꯥꯗꯔꯛꯀꯦ ꯂꯝ ꯂꯥꯞꯄꯁꯨ ꯑꯩ ꯑꯗꯨꯝ ꯊꯤꯟꯕ ꯂꯥꯛꯆꯒꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯕꯣꯛ ꯆꯥꯏꯕꯤꯗ ꯗꯥꯔꯤ ꯍꯥꯞꯇꯕ ꯁꯤꯒꯤ ꯁꯣꯅꯥꯀꯟꯗ ꯁꯗꯥ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯗꯅꯦ ꯁꯤꯅ ꯗꯥꯔꯤ ꯀꯩꯀꯥ ꯍꯥꯞꯇꯕꯤꯗ ꯀꯕꯣꯛ ꯆꯥꯏꯕ ꯀꯕꯣꯛ ꯆꯥꯏꯔꯤꯁꯦ ꯎꯔꯁꯤꯗ ꯀꯕꯣꯛ ꯆꯥꯏꯁꯦ ꯁꯤ ꯉꯧꯗ꯭ꯔꯤꯕꯅꯦ ꯑꯗꯨꯒꯤ ꯇꯤꯡꯉꯤꯅꯤ ꯁꯤꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩ 1,000ꯒꯤ ꯃꯈꯥꯗ ꯂꯩꯕ ꯏꯅꯐꯤꯗꯣ ꯑꯗꯨ ꯑꯃꯨꯛ ꯎꯠꯂꯛꯀꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯏꯅꯐꯤ ꯈꯔ ꯍꯣꯡꯕ 1,000ꯒꯤ ꯃꯈꯥꯗ ꯂꯩꯕ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯄꯣꯠꯁꯤꯅꯤꯀꯣ ꯁꯤꯗꯤ ꯀꯣꯔꯥ ꯃꯆꯨꯁꯦ ꯀꯣꯔꯥ ꯃꯆꯨ ꯑꯣꯏꯅ ꯂꯥꯛꯇꯦ ꯁꯤꯗꯤ ꯁꯟꯊꯤ ꯂꯥꯛꯑꯔꯣꯏ ꯁꯔꯞꯅ ꯑꯗꯨꯝ ꯁꯨꯔꯗꯣꯏꯅꯤꯀꯣ ꯁꯤꯗꯤ ꯁꯔꯞꯅ ꯑꯗꯨꯝ ꯁꯨꯔꯅꯤ ꯑꯗꯨꯒ ꯅꯨꯡꯁꯥꯗ ꯐꯧꯗꯣꯏꯅꯤ ꯃꯆꯨꯁꯦ ꯑꯗꯨꯝ ꯃꯁꯥꯒꯤ ꯑꯣꯏꯅ ꯃꯣꯏꯅ ꯁꯟꯊꯤ ꯂꯥꯛꯑꯒ ꯐꯤꯖꯨꯗꯥꯛ ꯀꯩꯀꯥ ꯂꯥꯛꯑꯒ ꯂꯪꯁꯦ ꯉꯧꯍꯜꯂꯒ ꯁꯥꯔꯛꯄ ꯐꯤꯅꯦꯕ ꯁꯤꯗꯤ ꯐꯤ ꯆꯥꯎꯕ ꯆꯞ ꯃꯥꯟꯅꯩꯌꯦꯕꯀꯣ ꯏꯅꯐꯤ ꯑꯗꯨꯒ ꯁꯤꯅ ꯑꯃꯨꯛ ꯂꯪꯁꯦ ꯈꯔ ꯄꯧꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯒꯤ ꯏꯟꯕ ꯑꯌꯥꯝꯕ ꯅꯨꯄꯥꯒꯤ ꯁꯨꯃꯥꯏꯅ ꯃꯄꯥꯟ ꯍꯥꯞꯇꯕꯁꯦ ꯁꯤꯗ ꯑꯌꯥꯝꯕ ꯂꯧꯋꯦ ꯁꯨꯕꯒ ꯂꯣꯏꯔꯛꯑꯀꯥꯟꯗꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕꯨꯗꯤ ꯃꯥꯟꯅꯕꯅꯤꯗ ꯂꯪꯗꯨꯗ ꯈꯔ ꯈꯦꯠꯅꯕꯅꯤ ꯍꯌꯦꯡ ꯁꯤꯁꯨ ꯁꯨꯕ ꯂꯣꯏꯔꯛꯑꯀꯥꯟꯗ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯒꯤ ꯁꯤꯅ ꯃꯤ ꯑꯇꯥꯡꯕꯗꯣ ꯂꯩꯕ ꯉꯝꯗꯕ 1,000ꯒꯤ ꯃꯈꯥꯗ ꯄꯤꯕ ꯑꯍꯣꯡꯕ ꯗꯥꯔꯤꯁꯦ ꯂꯧꯒꯦ ꯍꯥꯏꯕꯁꯨ ꯅꯨꯄꯤꯅ ꯁꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕ ꯍꯧꯖꯤꯛꯀꯤ ꯑꯇꯥꯡꯕꯗꯣ ꯁꯥꯗꯣꯏꯕ ꯁꯤꯅ ꯏꯜꯂꯀꯥꯟꯗꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕꯅꯤꯗ ꯅꯛꯁꯜꯂꯀꯥꯟꯗ ꯂꯪꯁꯤꯗ ꯈꯦꯠꯅꯕꯩ ꯋꯥꯅꯤ ꯑꯍꯣꯡꯕ ꯄꯥꯝꯕ ꯃꯤꯅ ꯁꯤꯁꯦ ꯂꯧꯔꯣ ꯌꯣꯟꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩ ꯀꯟꯇꯦꯛ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯍꯣꯜꯁꯦꯜ ꯄ꯭ꯔꯥꯏꯁꯇꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯗꯣꯏꯅꯤ ꯑꯩ ꯍꯣꯡꯅ ꯑꯗꯨꯝ ꯁꯥꯖꯒꯦ ꯑꯗꯨꯒ ꯅꯣꯏꯅ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯒꯁꯨ ꯄꯤꯁ 10 ꯑꯃ ꯂꯧꯒꯦ ꯄꯤꯁ 10 ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯂꯝ ꯂꯥꯞꯄꯒꯁꯨ ꯑꯩ ꯑꯗꯨꯝ ꯗꯦꯂꯤꯚꯔꯤ ꯇꯧꯖꯔꯛꯀꯦ ꯑꯁꯤꯒꯨꯝꯕ ꯏꯅꯐꯤꯁꯦ ꯏꯅꯐꯤ ꯍꯥꯏꯕ ꯖꯥꯠꯇꯨꯒꯩ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯁꯤꯡꯕ ꯌꯥꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯣꯏꯅꯃꯛ ꯁꯥꯏ ꯂꯨꯍꯣꯡꯕꯗ ꯃꯃꯥꯅ ꯏꯟꯕ ꯑꯊꯥꯕ ꯑꯇꯥꯡꯕ 2,000ꯒ ꯍꯦꯟꯕꯗꯣ ꯑꯗꯨꯒꯨꯝꯕ ꯂꯧꯒꯦ ꯍꯥꯏꯔꯁꯨ ꯂꯩꯅꯤꯀꯣ ꯂꯣꯏꯅꯃꯛ ꯂꯩꯅꯤ ꯏꯅꯐꯤ ꯍꯥꯏꯕ ꯖꯥꯠꯇꯨꯒꯤ ꯑꯩꯉꯣꯟꯗ ꯂꯣꯏ ꯂꯩꯅꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯛꯀꯦ ꯌꯥꯝ ꯀꯨꯏꯅ ꯅꯝꯃꯔꯣꯏꯒꯦ ꯏꯅꯐꯤ ꯑꯣꯔꯗꯔ ꯇꯧꯔꯛꯎꯀꯣ ꯕꯥꯏ ꯕꯥꯏ